ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩ ꯕꯖꯥꯔꯗ ꯌꯧꯔꯦ ꯕꯖꯥꯔꯒꯤ ꯕꯤꯜꯗꯤꯡ ꯑꯋꯥꯡ ꯃꯌꯥꯝ ꯁꯥꯒꯠꯄꯗꯣ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯇꯥꯃꯣꯌꯥꯏꯒꯤ ꯀꯥ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯊꯣꯡ ꯈꯔ ꯍꯥꯞꯀꯗꯕ ꯑꯗꯨꯒꯤ ꯊꯣꯡ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯊꯣꯡ ꯃꯃꯜ ꯀꯌꯥ ꯄꯤꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯃꯈꯜꯒꯤ ꯊꯣꯡ ꯂꯩꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯣꯡꯅꯦꯕ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯐꯖꯕꯕꯨꯗꯤ ꯀꯩꯅꯣꯒꯤ ꯎꯒꯤ ꯐꯖꯕ ꯊꯣꯡꯅ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯄꯥꯟꯒꯗꯕ ꯊꯣꯡꯅꯤꯅ ꯊꯣꯡ ꯂꯣꯜꯂꯤ ꯍꯥꯏꯕꯗꯨꯗꯪ ꯈꯪꯉꯒ ꯑꯗꯨꯝ ꯌꯥꯕꯅꯤꯅꯀꯣ ꯑꯩ ꯑꯗꯨꯒꯤ ꯊꯣꯡ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯨ ꯑꯗꯨꯝ ꯂꯩꯅꯦꯕ ꯄꯥꯛꯂꯥꯎ ꯀꯟꯅ ꯈꯪꯏꯟ ꯏꯜꯂꯗꯤ ꯀꯥꯏꯅꯦꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯣꯡꯗꯨꯗꯤ ꯑꯗꯨꯏꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯁꯥ ꯅꯨꯡ ꯌꯥꯎꯗꯕꯅꯤ나 ꯊꯣꯡꯒꯥꯏꯔꯒ ꯆꯪꯕꯗꯤ ꯀꯅꯥꯝ ꯆꯪꯉꯣꯏꯗꯅ ꯁꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯣꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯆꯪꯕ ꯃꯐꯝꯗꯣ ꯑꯗꯨꯗꯗꯤ ꯆꯪꯉꯨꯔꯦ ꯑꯗꯨꯕꯨ ꯁꯦꯝꯄꯜ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕ ꯑꯗꯨ ꯁꯦꯝꯄꯜ ꯑꯝꯇ ꯂꯩꯔꯝꯗꯦꯕ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯁꯦꯝꯄꯜ ꯂꯩꯕ ꯖꯒꯥ ꯊꯤꯕ ꯂꯥꯛꯏ ꯑꯩꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯣꯡꯁꯦ ꯃꯃꯜ ꯀꯃꯥꯏꯅ ꯂꯩꯒꯦ 170 ꯀꯔꯝꯕꯅꯣ ꯑꯊꯥꯕꯔꯣ ꯑꯄꯥꯕꯗꯔꯣ 170 ꯑꯊꯥꯕꯗ ꯑꯊꯥꯕ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯌꯦꯡꯒꯦ 170 ꯄꯤ ꯍꯥꯏ ꯑꯊꯥꯕ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯊꯥꯕꯩꯁꯤꯔꯕ ꯁꯤ ꯊꯥꯕꯒꯤ ꯑꯗꯨꯒ ꯀꯌꯥ ꯇꯥꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯁꯦ ꯐꯨꯠ ꯑꯍꯨꯝ ꯄꯥꯛꯄ ꯐꯨꯠ 6 ꯋꯥꯡꯕ ꯁꯤ ꯃꯃꯜ ꯂꯣꯏꯅꯃꯛ ꯃꯥꯟꯅꯔꯕ ꯁꯤꯁꯦ ꯁꯤ ꯐꯖꯩꯅꯦ ꯑꯣ ꯃꯁꯥꯒꯤ ꯄꯨꯅꯥ ꯄꯥꯟꯅꯕꯁꯨ ꯍꯥꯞꯆꯔꯕ ꯑꯣ 3,000 ꯑꯁꯤ ꯂꯥꯁꯂꯣ ꯈꯔꯒ ꯇꯥꯕ ꯌꯥꯔꯤꯕꯣ ꯏꯌꯥꯝꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦꯅꯦ ꯑꯗꯨ ꯇꯧꯔꯁꯦ ꯁꯤꯁꯦ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ 3 ꯇꯔꯨꯛꯇ ꯑꯃ 2 ꯃꯈꯥꯏ ꯇꯔꯨꯛꯇ 2 ꯑꯩꯗ ꯊꯝꯃꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯠꯅꯦꯕ ꯑꯋꯥꯡꯕꯗꯨꯒ ꯌꯥꯔꯦ ꯑꯇꯩ ꯂꯣꯏ ꯐꯪꯉꯅꯤ ꯌꯥꯔꯦ मैंने फ्लाई 24 पीस फ्लाई लिया है कनाना थिनबिदोनो कनाना थिलकदोनो थिनबिरो फोन नंबर अमता हाइबिरो हजिकी प्लास्टिक की थोंदो अदुदो मफम खरदना 190 गा हायबको अदा अइना हजिक लइदुना 170 दा लइनेबा अदुम अइना थाइने लौगिबा चही 2-3 गी ममांग लौगिबा ममनदुगा अदुम हजिकीदुगा मानरी पोतसु यामना लिंगबा मालेबा हाना अदुम लौखले अदुदो अगो कइगुमाइना उगी पामे हागनाने उ मोइसिदा फंगबा उ मखनजे सिदाना 280 नेबा उगिदना मो स्क्वायर फीट तनिको अइना हाइजे अना आइदो हजिकीदुना अदुम लौरे अइ फोन अकाइदो सेमल लुर साइदा ngasi phone lainge sai semam ma'am leibako adu semalasi si leire phone animak sin toge moi si disi yam hong le me Samsung gi M20 gi sina nei price dum hayabra 2800 ko aru iPhone gi sina 3000 da du quality of ni si leire iPhone gi na Samsung gi su leire animak pulap sem toge discount sem to bire Remax Thangal Bazar da lebini ama Samsung gidudi yadre sanadre ba jan silla yenge ba aru sanadre nong chu bro nong chu bite te ai ama iPhone dudi pura han ga chaman le samaina ga swaida saradi mapan lam daga male ba ai leije Mahatma Gandhi gi seida statue le ha mane swaina yam nak na yenge je talaga
ꯒꯥꯔꯤꯅ ꯊꯣꯡꯈꯤꯕ ꯇꯥꯏꯅꯦ ꯅꯣꯡꯉꯥꯜꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯥ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯂꯥꯛꯄꯅꯦꯕ pura pung amamme je wadu amware du ngasi numisida sigi sumaina thodokse tawanda ngasai labukta nga phaba gi gajalura ganda warba numite sido aina ngasi ji aina ngasai gi nanaugi thong leibudagi si timing chare na aina phone semam du dum changjiluramne ba haroi nungdang ka thogre ꯄꯨꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯍꯟꯕ ꯇꯥꯕꯅ ꯑꯅꯣꯞꯁꯨ ꯑꯃꯗꯨ ꯇꯦꯛꯈꯤꯕꯒꯤ ꯑꯅꯣꯞ ꯑꯃꯨꯛ ꯎꯞꯄ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯩꯅ ꯉꯁꯥꯏ ꯃꯝꯃꯦꯒ ꯍꯥꯏꯗꯣ ꯑꯩ ꯑꯅꯣꯞꯁꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯥꯏꯠ ꯉꯥꯛꯇꯗꯤ ꯑꯣꯏ ꯑꯩ ꯑꯥꯏꯐꯣꯟ ꯁ꯭ꯀ꯭ꯔꯤꯟ ꯀꯥꯏꯕ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯁꯤꯜꯂꯦ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯀꯩꯀꯥꯁꯨ ꯂꯣꯏ ꯅꯪꯉꯦ ꯂꯧꯕꯨꯛꯀꯨꯝꯕꯁꯨ ꯅꯪꯉꯦ ꯉꯁꯤꯗꯤ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯋꯥꯏꯕ ꯑꯃ ꯏꯁꯥꯁꯤꯗ ꯂꯩꯌꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯔꯤꯃꯦꯛꯁ ꯍꯥꯏꯕ ꯗꯨꯀꯥꯟꯗꯣ ꯁꯤ ꯁ꯭ꯄꯣꯟꯁꯔ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯔꯤꯃꯦꯛꯁ ꯍꯥꯏꯕ ꯗꯨꯀꯥꯟꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯌꯦꯕ ꯃꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯃꯜꯁꯨ ꯌꯥꯝ ꯂꯣꯏ ꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯐꯣꯟ ꯑꯍꯟꯕꯁꯨ ꯐꯪꯉꯤ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯣꯚꯔ ꯑꯦꯚ꯭ꯔꯤꯊꯤꯡ ꯐꯪꯉꯦ ꯃꯣꯏ ꯐꯣꯟ ꯔꯤꯂꯦꯇꯦꯗ ꯀꯣ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯄꯗꯣ MG ꯑꯦꯚꯤꯅ꯭ꯌꯨꯗꯣ ꯑꯗꯨꯗ ꯂꯩꯕꯅꯦ ꯔꯤꯃꯦꯛꯁ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯕꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯆꯥꯔꯗꯤ ꯍꯥꯎꯔꯝꯅꯤ ꯀꯟꯖ ꯂꯩꯖꯣ ꯁꯦ 시즈 실버 ꯌꯥꯝ ꯍꯦꯡꯉꯥꯖꯦ ꯀꯩꯅꯣ ꯄꯥꯏꯌꯨꯀꯣ 시즈 실버 ꯂꯥꯛꯊꯔꯂꯝꯃꯦ ꯕꯣꯔꯥ ꯑꯅꯤ ꯁꯨꯕ꯭ꯔꯣ ꯃꯥꯟꯅꯗꯦ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯃꯥꯟꯅꯗꯦ ꯁꯤ ꯇꯨꯡꯍꯟꯕꯤ ꯍꯥꯏꯁꯦ ꯃꯁꯛꯁꯦ ꯇꯣꯡꯉꯥꯜꯂꯤ ꯁꯨꯗ꯭ꯔꯣ ꯃꯥꯟꯅꯗꯦꯕ ꯑꯃꯃꯝ ꯇꯣꯉꯥꯟ ꯃꯊꯪ ꯊꯝꯃꯒ ꯌꯦꯡꯉꯗꯤ ꯈꯪꯒꯗꯕ ꯄꯨꯈꯠꯂꯛꯄꯗ ꯌꯦꯡꯍꯧꯕꯅꯤꯅ ꯅꯣꯏ ꯀꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ